Russia की अनौबा अटैक थिंगनबा पृथ्वी की leibaksingna Khonglei Thuna Thabak Toubinaba Zelensky na appeal tawkhre lan namang taglaba Ukraine gi mathakta Russia na nahungna amuk attack tawrakpada thinghongna nabagidamak Prithvi ki leibaksingna Khonglei Thuna hotnabi haina Ukraine gi President Volodymyr Zelensky na Donbas ta pangthokba World Economic Forum WEF mifamda appeal tawkhre video link ki khuthangda English ta wangang khiba Zelensky na chahi ahum gi mamangda Mahaksu ahan boy na World Economic Forum da saruk yakhe matamdu da Prithvi ase COVID-19 laichat mayong nakhe madu leibaksingna lantheng nakhi amasung mai pakhi haina phongdokhe haujik Prithvi ase na Putin Russian President Vladimir Putin ga lantheng na re chahi ahum gi matungda ikhoina Donbas ta Anouba singnaba amasung threat ki matang da wakhana re masina kari oigane soidana haujik mayong nariba threat ase gi matakta ngamgani haina Zelensky na haikhe itihas asi masana muk hablakpane ahan bada Prithvi ase na Threat adu khangkhide natraga kayaluna lawkhide matungda amatta oina punsilaktuna madugi mayokta thengnai aduga Prithvi na ngamme matam pumnamakta chap manaba phal phangi haina Zelensky na haikhe Prithvi asina Nazism apartheid pandemic ayinga sa walakpada thawa sarudaba kaya economic crisis ngamkhi amasung Russia gi thoksil asidasu Prithvi asina amuk ngamgani haina Zelensky na haikhe minute khara da haiba yaba wafam se masigai nei Minute khara da bab ta ba yaba se masi khai nei Prithvi asina mukhanna ngamgane madu yamna thuna uhenbagi matam oire haina Zelensky na haikhe Brobari city da helicopter kaiduna interior minister Denis Monastrisky yauna mi taraga mari sibagi thokdok matang dasu Zelensky na paudamkhe session da saruk yakibasing na Ukraine da tha taraga mathoi lan tawbada sikhiba pumnamag ningsingba oina minute ama tumin na laiduna awaba phongdokhe English singani taraga mari da Russia na karimata ningjing mangjing na batawdana Crimea khudum chansin kiba matamda Prithvi asina ningjing mangjing na khe English singani kungani thoi da Russia na Ukraine gi mayokta mapung phaba lanjaw horokpada Prithvi asina ningjing mangjing na khe Prithvi asina ngasi de ningjing mangjing na ba yade fattava duna laman khumna bohonarakpada Prithvi pumba na pungning lepa masung yamna thuna khongthang lakhotpa darkar oi haina Zelensky na makata khe Norway da Sienkraba Wagner Group ki commander na sigadra haibagi mipay ba utkre hauki bachayol da Sienkraba Russian mercenary Wagner Group ki commander na Norway da asylum pibi na batagsim ki baga loina na mahaki punsida sigadra haibagi mipay ba po ihay na phongdokre haujik masagi chahi kunga taruk suraba Andre Medvedev na mamang thada Guardian ga sathagiba interview ama da hairibade magna Wagner fighter sing bu makoy gi masage commander sing na Haiba hukum indana mihan mipun gi oiba thawong sing sa thai mahagna Wagner senthokraba matong tarakpada Norway gi border cross tawraga changlakhibane haukiba irai numit ke local time da nongalamdai pung ani taba matamda mahagna senthorokiba matamaduda border guard sing na mahak pu pharaga thamkhe mahagna awang thangba Norway ge Finnmark police ke chief of staff Tarzai Strima Telepsen ge warwol matungina phongdokle Andre Medvedev ase Wagner group ki Ukraine dagi senthorokiba hanba miyoi oide Magna Russia thadokringai mamangda Guardian na wari sananaba phone call kaya tawrakhe matam aduda Eastern Ukraine da Wagner na khud thongnagadabage akupa warol sing adu phongdokhe Russia gi foreign intelligence chief Sergei Narensky namadi CIA gi director William Burns po bab tahangani haina Kremlin gi maikidigi phongdokle miyoi ani asi mamang sahi gi November thada Turkey ge Ankara da unakravane Matamaduda US ki official sing na haikibada Burns na Nariskin bu Russia na nuclear weapon sizinabagi matangda oirakadaba phaladu bab tananabagi matangda khanghan kibane Russia amadi US ki marakta prisoner gi issue sing pukatuna khanakhe Nariskin na Russian state na cholaiba TASS news agency da phongdokibada atopa meeting ama su pangthokpa yabagi oithokpa lei reporter sing da piki bawarol da Kremlin gi spokesperson Dmitry Peskov na haikibada Asigumba makalgi wari sanaba sina bab tanaba ma purakpa ngamgadra haibadu tamba ngamdaba phibam amada lei wari sanagadabagi tarik na chingba chapchana khangdri haire Serbia gi president Russia bu Serbian sing recruit tawraga Ukraine da mercenary Wagner group oina thajindanaba wafam taksille Alexander Busikan su Russia gi website criticize tawkhre social media group na su Serbian lol da warol sing ase advertise tawduna Russia gi private mercenary group asina Mi khomgatna bahonari basi chumdaba khongthang ni haire aroibada tabiri bapumnamak pu thagachare